ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯑꯆꯧꯕ ꯁꯍꯔ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯍꯤꯡꯂꯝꯃꯤ꯫ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯁꯛꯁꯤꯡ, ꯃꯇꯝ ꯃꯇꯝꯒꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯁꯛꯁꯤꯡ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝ ꯑꯃꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯁꯛꯁꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯔꯥꯞꯄ ꯁꯍꯔ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯝꯃꯤ꯫ ꯁꯨꯇꯤꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯇꯥꯛꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯁꯛꯁꯤꯡꯅ ꯑꯣꯏꯍꯟꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯤꯡꯂꯝꯃꯤ꯫ ꯂꯥꯏꯔꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯃꯆꯥꯗ ꯈꯪꯍꯟꯅꯤꯡꯂꯝꯃꯤ꯫ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯎꯠꯅꯅꯕ ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯈꯨꯡꯒꯪ ꯑꯃꯗ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯊꯦꯡꯅꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯗ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯍꯧꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯕꯦꯕꯥꯔ ꯎꯠꯂꯛꯄꯗꯨ ꯃꯆꯥꯅ ꯎꯕꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯂꯛꯏ, "ꯏꯆꯥꯅꯨꯄꯥ, ꯈꯣꯡꯆꯠꯇꯨꯕꯨ ꯀꯝꯗꯧꯒꯦ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ?" ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯕꯕꯥ, ꯕꯕꯥꯒ ꯆꯠꯃꯤꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ." ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯈꯣꯡꯆꯠꯇꯨꯗꯒꯤ ꯅꯍꯥꯛ ꯀꯔꯤ ꯀꯔꯤ ꯇꯝꯂꯛꯏ?" ꯃꯆꯥꯗꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯥꯏꯔꯕꯁꯤꯡꯅ ꯀꯔꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕꯒꯦ ꯍꯥꯏꯗꯨ ꯈꯪꯂꯝꯂꯒꯅꯤ." ꯃꯆꯥꯅꯨꯄꯥꯗꯨꯅ ꯊꯥꯖꯗꯅ ꯈꯨꯝꯂꯛꯏ, "ꯑꯗꯨ ꯅꯠꯇꯦ ꯕꯕꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯨꯏ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯍꯨꯏ 10 ꯂꯩꯍꯧꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯒꯥꯔꯗꯦꯟ ꯑꯆꯧꯕ ꯑꯃ ꯂꯩ, ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯑꯃ ꯂꯩꯍꯧꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯄꯨꯔꯛꯄ ꯑꯇꯥꯡꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕꯅ ꯉꯥꯜꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯊꯋꯥꯟꯃꯤꯆꯥꯛꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯉꯥꯜꯍꯧꯏ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯃꯤꯅ ꯁꯦꯕꯥ ꯇꯧꯏ, ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯁꯦꯕꯥ ꯇꯧꯅꯩ, ꯃꯇꯦꯡ ꯄꯥꯡꯅꯩ꯫ ꯑꯩꯈꯣꯏꯗꯤ ꯑꯀꯟꯕ ꯐꯛꯂꯥꯡꯅ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯉꯥꯛ ꯁꯦꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯈꯣꯏ ꯄꯨꯂꯞꯅ ꯑꯃꯅ ꯑꯃꯒꯤ ꯉꯥꯛ ꯁꯦꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯃꯈꯣꯏꯗꯒꯤ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯁꯥꯒꯤ ꯆꯥꯅꯕ ꯄꯨꯊꯣꯛꯆꯩ." ꯃꯆꯥꯒꯤ ꯊꯥꯖꯗꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯩꯕꯨ ꯀꯅꯥꯅ ꯂꯥꯏꯔꯕꯅꯣ, ꯀꯅꯥꯅ ꯏꯅꯥꯛ ꯈꯨꯟꯕꯅꯣ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯂꯥꯏꯔꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯑꯆꯧꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯈꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube